ngasi numidang oiramda phongkiba kanglei pakki maira pausi adagi headline sing lakhosaraga Manipur Circle News na paudamjari. Imphal Jiri lambi gi nung dolanda landslide thokpadagi truck chamarom panduna leire. Imphal Dimapur lambi da support puba truck chamagi marifu rom panduna leire. Manungoi borol taminasi ngasi numit nini asida nong chuba amadi numidangi matamda None district ki mafam kayada nong kana chuba maramna National Highway 138 Imphal Jiripam lambi paringi nung dolan manakta landslide thokpadagi lambi chathok chasin toba yadaduna leire hairi. Pausi asina phangba paugi matung innadi landslide asina maram oiduna Jiripam romdagi tongan ba polam sing puduna Imphal changlakhiba punna truck chamarom ngasi ayuktagi panduna leire. None district ki district administration ge maikai dagi landslide thokliba mafamda sangduna hakthengna yengsinkhre loinana landslide thokliba mafam adu sengdoknaba NISITC el gi kangbuna tongan ba heavy machinery sing thajinduna hojik sengdokpagi thabak yamna kanna chathari hairi. Ngasi numidang pung 9 phawbagi manungda sengdokpa loiduna gari hanagom chathok chasin yagani haina thajanari. Nongkanna chuba asina maram oiduna None district ki mafam kayada mai phangdabagi awaba mayoknare hairi. Amoromda landslide na maram oiduna Jiribamdagi escort tawduna gari sing thajinba lepkhre. Jiribam district tasu nongkana subadagi sathok puthokliba lobok sing ising marangkaina leire. Masina lomi singi ningtham mahi marong thabagi thabak chathaba yamna chauna mai pakpa ohenbagi maram ama oire haina lomi singna phongdokli. Amoromda tha asigi tara marida masak khangdaba singna sengmaida Imphal Senapati senba tata truck singi driver amadi handyman taruk tamthina phusaibagi thabak chatharakpagi mayokta Senapati district tata truck driver amadi owners association na lengakta tanduna lakpa dabi sing thabakta onthoktabagi mayokta hojik gari sendabagi khongjang changchinduna leiri. Gari sendaba sina maram oiraga hojik Senapati da Imphal tamna changlakadaba tongan ba pot chai pusilakpa tata truck chamaga marphirom panduna leiri. Gari sing asigi driver amadi handyman sing awaba mayoknare hairi. Makha taba pawasisu kanglei pakki maira pawse dagi lokhosabani Kuki Dagi Louraga Yolamba Lupa Lakh ani romgi Yongchak Fagatkhre. Manungoi warol pathokchari ningthau khong kaithilda manamasing yonbi kharana Kuki Dagi Louraga Yongchak yole haibagi paw phangbadagi mafamadugi maira paibasingna drive chathaba matamda Yongchak yoliba nupi kunrom phagatpangamle hairi. Drive aduda achoba thodang lokhiba maira paibagi lusingbi RK Tombichnana phongdokhibada Kuki singa changthok changchin tawraga pot chai Louraga yole haibagi paw asi phangbadagi drive asi chathagibani Yongchak yolambi mioi kun adu nongmagi chara tanjaba ngakta oibana wakhal taminaraba matungda makhoidagi phaгаtlaba Yongchak sing adu masa masada amok khosinnakhre hairi. Makhoigi phibam phagatnaba nakoinana mateng pangbagi thabak asi tawgumsi haibasi hanasu khangankrabani. Maduna matungda amuk hanna chatharakpa tarabadi maduda thorakpa apaphatagi daita masa masana pugadabani haibagi section wasu thamkhre hairi.